ꯌꯣꯒꯤꯌꯥ ꯊꯝꯅ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯌꯥꯏꯐꯊꯣꯏꯔꯕ ꯑꯩꯈꯣꯏ ꯊꯥꯕꯣꯡ ꯅꯨꯃꯤꯠꯀꯤ ꯃꯊꯪꯁꯤꯅ ꯆꯠꯊꯖꯔꯛꯄ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯊꯧꯔꯝ ꯃꯑꯣꯡ ꯑꯃꯅꯤ ꯉꯁꯤꯁꯦ ꯍꯥꯏꯔꯤꯕ ꯊꯥꯕꯨꯡ ꯃꯤꯐꯝꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯊꯥꯕꯨꯡ ꯃꯤꯐꯝ ꯍꯥꯏꯅꯗꯤ ꯐꯝꯃꯤ ꯊꯥꯕꯨꯡꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝꯂꯣꯟꯗ ꯄꯨꯔꯅꯤꯃꯥ ꯊꯥ ꯃꯄꯨꯡ ꯐꯥꯕꯁꯤꯕꯨ ꯊꯥꯕꯨꯡꯅꯦꯕꯀꯣ ꯊꯥ ꯃꯄꯨꯡ ꯐꯥꯕꯁꯤ ꯊꯥꯕꯨꯡ ꯍꯥꯏ ꯊꯥꯕꯨꯡ ꯅꯨꯃꯤꯠꯁꯤꯒ ꯊꯥꯒꯤ ꯃꯉꯥꯜꯁꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯃꯤꯠꯁꯤꯒ ꯑꯁꯤꯒꯗ ꯑꯩꯈꯣꯏꯅ ꯊꯧꯅꯤꯔꯣꯜ ꯑꯃ ꯇꯧꯖꯗꯅ ꯍꯩꯔꯨꯛ ꯀꯠꯆꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯁꯦ ꯑꯗꯨꯅ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯐꯝꯂꯦꯟ ꯐꯝꯕꯥꯜꯁꯦ ꯃꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯤꯅꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯦ ꯅꯥꯖꯦꯑꯗꯤ ꯗꯥꯛꯇꯔ ꯍꯦꯛꯇ ꯊꯤꯌꯦꯕꯅꯦ ꯗꯥꯛꯇꯔ ꯂꯩꯇ꯭ꯔꯤꯉꯩꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯦꯛꯇ ꯊꯤꯌꯦꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯅ ꯑꯦ ꯅꯪ ꯑꯗꯨ ꯂꯥꯏꯗꯣ ꯈꯨꯔꯝꯃꯨ ꯆꯠꯂꯣ ꯄꯥꯟꯊꯣꯏ ꯏꯃꯥꯗꯣ ꯈꯨꯔꯝꯃꯨ ꯍꯥꯏꯔꯒꯅꯦ ꯃꯥ ꯕꯥꯏꯟꯗꯤꯡ ꯑꯃ ꯑꯣꯏꯅ ꯃꯥ ꯈꯨꯔꯝꯅꯕ ꯍꯣꯠꯅꯈꯤꯅꯦꯕ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯕꯥꯏꯟꯗꯤꯡ ꯑꯃ ꯄꯤꯕꯁꯦ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯃꯤꯁꯦ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯉꯣꯟꯗ ꯌꯥꯝ ꯑꯀꯥꯏꯕ ꯂꯥꯛꯑꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯣꯅꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ ꯀꯃꯥꯏꯈꯥ ꯏꯃꯥꯁꯦ ꯅꯪ ꯍꯦꯛꯇ ꯈꯨꯔꯝꯃꯨꯆꯣ ꯀꯃꯥꯏꯈꯥ ꯏꯃꯥꯁꯦ ꯅꯪ ꯈꯨꯔꯝꯃꯒ ꯂꯣꯏ ꯀꯣꯛꯆꯗꯣꯏꯅꯤ ꯍꯥꯏꯕꯗ ꯃꯥ ꯑꯗꯨ ꯇꯧꯗ꯭ꯔꯒꯅꯦ ꯅꯪ ꯌꯥꯝꯅ ꯑꯋꯥ ꯅꯪꯒꯅꯤꯒ ꯍꯥꯏꯔꯒꯗꯤ ꯀꯤꯗꯅ ꯆꯠꯅ ꯈꯨꯔꯝꯃꯨꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯕꯥꯏꯟꯗꯤꯡ ꯑꯃ ꯊꯝꯃꯒꯗꯤ ꯃꯤꯁꯦ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯕꯥꯏꯟꯗꯤꯡꯁꯦ ꯏꯁꯥꯕꯨ ꯏꯁꯥꯅ ꯕꯥꯏꯟꯗꯤꯡ ꯑꯃ ꯊꯝꯖꯕ ꯑꯗꯨꯅ ꯃꯁꯤꯁꯨ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯄꯤꯔꯝꯃꯤꯕ ꯐꯝꯂꯦꯟ ꯐꯝꯕꯥꯜ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯏꯆꯦꯟꯁꯦ ꯀꯔꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯉꯕ ꯁꯤꯅꯤ ꯊꯤꯔꯕ ꯁꯤꯅꯤ ꯐꯝꯂꯦꯟ ꯐꯝꯕꯥꯜꯁꯦ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯦꯝꯐꯨꯗꯤ ꯏꯄꯨꯔꯣꯏꯒꯤ ꯐꯝꯕꯥꯜꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯤꯕꯤꯛꯀꯤ ꯍꯧꯅꯕꯨꯡꯅꯤ ꯈꯪꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯤꯡꯁꯤꯟꯕ ꯉꯝꯃꯕ ꯁꯤꯅꯦꯕ ꯍꯥꯏꯔꯤꯕ ꯐꯝꯂꯦꯟ ꯐꯝꯕꯥꯜꯁꯦ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯎꯅ ꯂꯨꯕ ꯏꯆꯦꯟ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯈꯟꯕ ꯉꯝꯃꯕ ꯁꯤꯅꯤꯗ ꯐꯝꯂꯦꯟ ꯐꯝꯕꯥꯜꯒꯤ ꯏꯆꯦꯟꯁꯦ ꯃꯁꯤ ꯍꯦꯛ ꯈꯪꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯒꯗ ꯃꯥ ꯔꯤꯌꯦꯂꯥꯏꯁ ꯇꯧꯅꯦꯕ ꯌꯦꯁ ꯃꯁꯤꯒꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯊꯧꯅꯤꯔꯣꯜꯁꯤꯒ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤ ꯂꯩꯕꯥꯛ ꯑꯇꯤꯌꯥ ꯃꯉꯥꯁꯦ ꯂꯦꯞꯍꯠꯂꯒ ꯇꯦꯡꯃꯥꯟꯕꯁꯤ ꯃꯁꯤꯒꯤ ꯃꯌꯣꯟꯁꯤ ꯂꯦꯞꯍꯠꯂꯒ ꯐꯝꯂꯦꯟ ꯐꯝꯕꯥꯜꯁꯤ ꯂꯦꯞꯍꯠꯂꯒ ꯂꯥꯏ ꯄꯨꯝꯅꯃꯛ ꯀꯧꯔꯒ ꯃꯥꯏꯀꯩ ꯉꯥꯛꯄ ꯄꯨꯝꯅꯃꯛ ꯏꯄꯨꯙꯧꯗꯤ ꯄꯥꯈꯪꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯁꯤ ꯀꯧꯔꯒ ꯁꯤꯗ ꯂꯦꯞꯄꯤꯕ ꯃꯐꯝꯅꯦꯕ ꯁꯤꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯤꯅꯦꯕ ꯁꯤ ꯃꯐꯝꯁꯤꯒ ꯑꯁꯤꯒꯤ ꯃꯐꯝꯁꯤꯒ ꯑꯩꯅ ꯆꯪꯗꯅ ꯈꯨꯔꯨꯝꯖꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯊꯥꯞꯅ ꯆꯠꯂꯨꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯕ ꯁꯤꯒꯗ ꯂꯣꯏꯅ ꯁꯨꯞꯆꯜꯂꯦꯕ ꯁꯤꯒꯗ ꯂꯣꯏꯅ ꯃꯌꯣꯟ ꯑꯣꯏꯅ ꯁꯨꯞꯆꯜꯂꯒ ꯁꯤꯒꯗ ꯈꯨꯔꯝꯃꯤꯅꯦꯕ ꯃꯌꯣꯟꯁꯤꯒ ꯁꯨꯞꯆꯜꯂꯒ ꯇꯧꯊꯔꯒ ꯈꯨꯔꯨꯝꯃꯤꯕ ꯑꯗꯨꯗꯤ ꯃꯁꯤꯒꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯖꯗꯅ ꯅꯤꯖꯗꯅ ꯑꯩꯅ ꯈꯨꯔꯝꯖꯕꯗꯣ ꯃꯗꯨꯒꯗ ꯃꯥꯅ ꯃꯍꯩ ꯌꯥꯜꯂꯣꯏꯗ꯭ꯔꯦ ꯁꯤꯅꯤ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯃꯁꯤꯅꯤ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯐꯝꯂꯦꯟ ꯐꯝꯕꯥꯜꯁꯦ ꯊꯥꯕꯨꯡ ꯃꯤꯐꯝꯁꯦ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤ ꯍꯥꯏꯔꯤꯕ ꯊꯥꯕꯨꯡ ꯃꯤꯐꯝꯁꯦ ꯏꯕꯨꯡꯉꯣꯁꯤꯡ ꯆꯍꯤ 3 ꯇꯠꯇꯅ ꯀꯥꯕꯗ ꯅꯪ BA ꯄꯥꯁ ꯇꯧꯕ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅꯤ ꯍꯥꯏ BA ꯄꯥꯁ ꯇꯧꯕ ꯑꯃꯅ ꯐꯪꯉꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯅꯪꯉꯣꯟꯗꯁꯨ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯖꯍꯧꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯅꯦ ꯑꯗꯩ ꯑꯃꯨꯛ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣꯁꯤꯡ ꯅꯪꯅ ꯅꯊꯧꯅ ꯆꯤꯜꯂꯤ ꯍꯥꯏꯗꯅ ꯊꯥꯕꯨꯡ ꯃꯤꯐꯝꯁꯤꯕꯨ ꯅꯪꯅ ꯃꯤꯔꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯉꯁꯤ ꯇꯥꯟꯖꯔꯤꯕ ꯅꯪꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯦꯃꯥꯎꯟꯇꯣ ꯁꯔꯨꯛꯇꯣ ꯑꯗꯨꯒꯤ 2 ꯍꯦꯟꯅ ꯃꯥꯡꯒꯅꯤ ꯍꯥꯏꯔꯦ ꯁꯔꯨꯛ 2 ꯍꯦꯟꯅ ꯃꯥꯡꯖꯒꯅꯦꯅ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯁꯤꯒꯤ ꯃꯅꯨꯡꯒꯤ ꯏꯆꯦꯟꯁꯦ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯃꯕ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯕ ꯊꯣꯛꯈ꯭ꯔꯒꯗꯤ ꯄꯩꯁꯥ ꯇꯥꯜꯂꯛꯀꯅꯦꯕ ꯑꯗꯨ ꯃꯥꯡꯉꯤꯔꯥ ꯑꯗꯨ ꯅꯠꯇꯦ ꯃꯥꯡꯖꯔꯤꯁꯦ ꯀꯩꯅꯣ ꯁꯤꯅꯦ
ꯃꯁꯤ ꯑꯩꯈꯣꯏ ꯊꯤꯕ ꯉꯝꯃꯕ ꯁꯤꯅꯦꯕ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯃꯥꯡꯒꯅꯤ ꯍꯥꯏꯔꯤꯃꯦ ꯅꯪꯅ ꯇꯥꯟꯖꯔꯤꯕꯗꯨꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯑꯅꯤ ꯃꯥꯡꯖꯅꯦꯅ ꯍꯥꯏꯔꯤ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯒꯤ ꯃꯅꯨꯡꯒꯤꯁꯦꯅ ꯑꯩꯈꯣꯏ ꯂꯧꯁꯤꯟꯕ ꯉꯝꯃꯕ ꯁꯤꯅꯦ ngasi khanari se karigino ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔꯤ ꯂꯥꯎꯅꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄꯤꯔꯣꯕ ꯂꯥꯎꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯐꯪꯉꯤ ꯈꯪꯗꯕꯒꯤ ꯅꯠꯇ꯭ꯔꯥ ꯈꯪꯗꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗꯕꯩꯅꯦꯕ ꯈꯪꯕꯗꯣ ꯃꯥꯟꯅꯔꯒꯗꯤ ꯈꯟꯅꯔꯣꯏꯕ ꯑꯣ ꯃꯁꯤꯅꯦꯅ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯗꯤꯁꯄꯨꯠ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯈꯪꯉꯤꯁꯦ ꯃꯥꯅ ꯈꯪꯗꯦ ꯃꯥꯅ ꯈꯪꯉꯤꯗꯨꯁꯨ ꯑꯩꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯌꯔ ꯇꯧꯕ ꯉꯝꯗꯦꯕ ꯈꯪꯗꯕꯒꯤꯅꯦꯕ ꯈꯟꯅꯔꯤꯁꯦ ꯑꯁꯤꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯏꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯐꯝꯂꯦꯝ ꯐꯝꯕꯥꯜꯁꯦ ꯑꯩꯅ ꯈꯪꯒꯗꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯆꯠꯅ ꯂꯝꯗꯥꯡꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯂꯣꯟꯒꯤ ꯑꯣꯏꯕ ꯊꯧꯅꯤꯔꯣꯜꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯪꯒꯗꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯃꯁꯤ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪ ꯀꯩꯗꯧꯅꯤ ꯑꯩꯁꯦ ꯀꯔꯤꯗ ꯂꯩꯅꯤ ꯃꯤꯒꯤ ꯂꯦꯡꯗ ꯂꯩꯒꯗ꯭ꯔꯥ ngasi khannari se migi lengda leidabai ni khannari se miram lenda leitabane ba khannari ba mayam se miram lenda leiba mi amna ma khannaro ya dai gi lamdang do masak khangbani asi ne ba doi di haiba ko ne saruk ama hen mangjeri se kaino ai paisa tala paisa la khani ne madu mangira mang de su je kana nu gi adu paisa do jam tala la jam de kai ngasi se ai tali se basi ai paisa la kani soidana do ai kari mangjore knowledge mangja ho gaya bai ai ge knowledge ti phang ho de ba nang paisa phangini duga paisa do di knowledge to lei ja ro hai ba knowledge to pi ba nga 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 sai digi chahi tare ni pa de suri ba du su ko che cha kha ma su chen tan ba ja ya ba ni gi cha cha ta hai ni lau bi ga su gari da du ni mafam ne ta ga su paisa la iya ba but mage knowledge chawkhat praba so he chawkhat loya ba doidi ma se kai no growth oi praba ma growing na tiya ma mafam du stagnant oi na leya ba mafam du dum leya ba doidi ai khoi na ma si mi se chawkhat ta bani hai se kai gino ada civilized hai se kai no lai ni hani bo na apha nungai masak khang babu civilized ko ya civilized na hai se so boy na hai se moine soy boy na haise o soy boy se kaino apanu ngai masa khang de bo soy boy ne o khot boy na haise ade apanu ngai masa khange apha ba su ai na khange phat ba su masa khange nungai ba su masa khange doidi ai na phai do khanga me na o ai gi jum se building saraga di masi ga leiba nungai paka na leira me na khong se phajana ai nungai na leira ni mot la roi si mayam si apanu ngai masa khanga ko ne ai na apanu ngai do masa khang draga di ai hanagi wayum do leiba ki jumdo madu de dum leine ba ai chawkhat pa se ai a de mathak ka khalo ya dum mafam du ga leine stagnant oina leine ya masi ne na haiba punamak se doi mangje ni se kaino ai sen la khiba jai du ga nang knowledge ti la wa ya hojik lambi se kaino asigi lambi se kaino ai khangam de ba se amam ba wa khalo se masi gi mangan phangna ba chat ba du bu adugi ignorance to ri gi knowledge to ondor ko du bu masi ne ba lambi hai si lambi lamtak se masi gi knowledge ti ne ba asigi knowledge art to ngasai mangan phangbai na han haibi si ngasai khangam da bado ai illusion ni samam na bani illusion do ige aina mangan do madu phang badu ne ba lining lambi ka hain hairi ba mayam si lining lambi na tai ba wakhalon mayam masi ne doidi akoina wakhal kali ngasi akoina si ta lau da ina si pham lei ga ai matam mangai na khalle ba matam mangai na khalle ba whereas matam mang ba haise mi pura ba asi oi bagi ai khallu bai wane atop da ina mobile jeng da matam maya mangal le wari sana da matam maya mangal le madugi matam teng ba short to maya nong da punjal laga de ai pung kya mangal le ai count to ga hak ya me count to ga aina wari sana ba da mobile jeng ba mangal gi ba mayam do awang tang da plus to sele jeng ga di a jong sele pung kya plus to seng ya ba da asi mayam sine ba do nga hak tang sigara chang da aina lai khum no se masi gi importance ai koina khan de masi ne ba khwai di maru oi se do di hai ba masi gi lining lo se
ꯃꯁꯤ ꯃꯁꯛ ꯈꯪꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡꯁꯤꯕꯨ ꯆꯦꯠꯁꯟꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯥꯟꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯆꯠꯄꯒꯤꯗꯃꯛꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅꯦꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯥꯟꯈ꯭ꯔꯕ ꯄꯨꯛꯅꯤꯡꯅꯦꯕ ꯃꯁꯤꯒꯤ ꯅꯥꯟꯈ꯭ꯔꯕ ꯄꯨꯛꯅꯤꯡꯁꯦ ꯆꯦꯠꯁꯤꯟꯍꯟꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯊꯧꯅꯤꯔꯣꯜꯁꯦ ꯃꯁꯤꯅ ꯐꯥꯅ ꯊꯝꯃꯦꯕ ꯅꯪꯅ ꯂꯥꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯥꯖꯤꯜꯂꯤꯅꯦꯕ ꯑꯁꯤ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯑꯁꯤ ꯆꯩꯁꯨ ꯑꯣꯏꯔꯤꯅꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯄꯨꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯉꯁꯤ ꯁꯛꯎꯗꯕ ꯃꯍꯥꯛꯁꯦ ꯀꯅꯥꯝꯅꯁꯨ ꯎꯏ ꯍꯥꯏꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯅꯁꯨ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯎꯔꯛꯄ ꯈꯔꯅꯤꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤꯗ ꯇꯥꯡꯗꯨꯅ ꯆꯍꯤ ꯆꯅꯤ ꯆꯍꯨꯝꯁꯦ ꯃꯤꯒꯤꯗ ꯇꯥꯡꯗꯨꯅ ꯃꯤꯒꯤ ꯃꯣꯏꯅ ꯂꯥꯠꯂꯤꯕꯁꯤꯗꯤ ꯃꯣꯏꯒꯤ ꯆꯩꯁꯨꯁꯦ ꯀꯩꯅꯣ ꯃꯤ ꯑꯣꯏꯅ ꯂꯥꯏꯁꯦ ꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯣꯏ ꯈꯨꯔꯨꯝꯍꯜꯂꯦꯕ ꯃꯤꯒꯤ ꯁꯛꯇꯝꯗ ꯃꯍꯥꯗꯦꯕꯁꯨ ꯗꯨꯔꯒꯥꯁꯨ ꯀꯥꯂꯤꯁꯨ ꯀꯔꯤꯁꯨ ꯃꯤꯒꯤ ꯁꯛꯇꯝꯗ ꯂꯣꯏ ꯎꯔꯨꯕꯁꯤꯅ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯏꯃꯦꯖ ꯁꯤꯁꯇꯦꯝꯁꯤꯅ ꯃꯥꯒꯤ ꯃꯃꯤ ꯂꯥꯠꯄꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯐꯝꯕꯥꯜꯁꯤꯗꯤ ꯃꯁꯤ ꯀꯩꯅꯣ ꯀꯔꯤꯝ ꯌꯥꯎꯗꯕꯁꯤꯗ ꯇꯔꯛ ꯇꯔꯛ ꯎꯔꯤꯔ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤꯔ ꯈꯔꯅꯤ ꯇꯥꯡꯉꯨꯕꯁꯤꯒ ꯁꯤ ꯏꯁꯝ ꯑꯁꯤ ꯌꯥꯝꯅ ꯁꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯣꯏꯅ ꯎꯔꯤꯔ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯈꯦꯠꯅꯔꯤꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯕꯁꯦ ꯑꯗꯣ ꯃꯥ ꯀꯔꯤ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯗꯣꯔꯤꯁꯤꯒ ꯃꯥꯁꯤꯒ ꯀꯔꯤ ꯆꯥꯅꯔꯤꯕ ꯆꯥꯅꯗ꯭ꯔꯤꯕ ꯍꯥꯏꯁꯤꯁꯤꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯂꯥꯛꯇꯦ ꯍꯥꯏꯔꯤꯁꯦ ꯁꯤꯒꯗ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯂꯥꯛꯇꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯑꯩ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯩ ꯌꯦꯡꯉꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧ ꯌꯦꯡꯉꯕ ꯃꯥ ꯂꯥꯛꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯥ ꯂꯥꯛꯅꯤꯡꯗ꯭ꯔꯤꯁꯦ ꯃꯔꯝ ꯑꯃꯈꯠꯂꯛꯑꯦꯕ ꯑꯗꯨꯒꯤ ꯃꯔꯝꯗꯨꯅ ꯂꯥꯛꯇ꯭ꯔꯤꯅꯦꯕ ꯃꯔꯝꯗꯨꯅ ꯂꯥꯛꯇ꯭ꯔꯤꯅꯦꯕ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯔꯤ ꯑꯉꯥꯎꯕ ꯅꯤꯄꯥꯡ ꯍꯅ ꯂꯥꯛꯑꯒ ꯋꯥꯔꯤꯅꯤ ꯑꯩ ꯁꯨꯝ ꯊꯝꯖꯔꯛꯀꯦꯕ ꯑꯉꯥꯎꯕ ꯅꯤꯄꯥꯡ ꯍꯅ ꯂꯥꯛꯑꯒ ꯍꯩ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯒꯥꯔꯤꯗꯒꯤ ꯂꯨꯄꯥ ꯕꯣꯁꯇꯥ ꯍꯩꯗ ꯂꯩꯍꯧꯔꯦ ꯀꯅꯥ ꯄꯥꯝꯃꯗꯤ ꯈꯨꯟꯕ ꯌꯥꯅꯤ ꯍꯥꯏꯗꯣ ꯑꯉꯥꯎꯕ ꯃꯤꯁꯤꯅ ꯍꯥꯏꯔ ꯀꯥꯏꯗꯒꯤ ꯄꯩꯁꯥꯕꯨ ꯕꯣꯁꯇꯥ ꯍꯩꯗꯖꯥꯕ ꯀꯌꯥꯝ ꯊꯥꯖꯕꯤꯗꯦꯕ ꯃꯥ ꯂꯥꯛꯑꯣꯏꯑꯕ ꯑꯁꯤꯗꯤ ꯃꯤꯒꯤ ꯊꯤꯡꯀꯤꯡꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯤꯄꯥꯁꯤꯅ ꯈꯜꯂꯦꯕ ꯍꯩ ꯃꯁꯤ ꯀꯅꯥꯝ ꯑꯩ ꯍꯥꯏꯁꯦ ꯀꯅꯥꯝ ꯊꯥꯖꯕꯤꯗ꯭ꯔꯦ ꯃꯥ ꯋꯥꯔꯗ ꯆꯦꯟꯖ ꯇꯧꯊꯣꯛꯑꯦꯕ ꯀꯔꯤ ꯋꯥꯔꯗ ꯆꯦꯟꯖ ꯇꯧꯏ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯨꯄꯥ ꯃꯌꯥꯝ ꯍꯩꯗꯅ ꯇꯥꯜꯂꯒ ꯑꯩ ꯈꯨꯟ ꯆꯠꯂꯦ ꯅꯣꯏ ꯆꯠꯀꯅꯥꯏꯗꯤ ꯅꯣꯏ ꯂꯥꯛꯆꯔꯣ ꯍꯥꯏꯗꯨꯒ ꯃꯤꯁꯤ ꯍꯧꯗ ꯆꯦꯜꯂꯛꯑꯦ ꯑꯩ ꯈꯨꯟ ꯆꯠꯂꯦ ꯍꯥꯏꯗꯨꯒ ꯋꯥꯔꯗꯁꯦ ꯑꯣꯟꯊꯣꯛꯏꯕ ꯑꯗꯨꯗꯤ ꯍꯥꯎ ꯇꯨ ꯑꯦꯄ꯭ꯔꯣꯆ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯩ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯎ ꯇꯨ ꯇꯣꯛ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯝꯃꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯂꯥꯛꯇꯦ ꯍꯥꯏꯔꯤꯁꯦ ꯃꯥ ꯀꯩꯒꯤꯅꯣ ꯃꯉꯣꯟꯗ ꯃꯥ ꯈꯪꯗ꯭ꯔꯦꯕ ꯁꯤ ꯀꯔꯤ ꯑꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕꯩꯅꯦꯕ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯐꯝꯍꯟꯒꯅꯤ ꯑꯗꯣ ꯉꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣ ꯑꯥꯏ ꯅꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯒ ꯃꯥꯒꯤ ꯄꯦꯔꯥꯗꯥꯏꯝ ꯈꯥꯖꯤꯟꯅ ꯊꯝꯈ꯭ꯔꯦꯕ ꯄꯦꯔꯥꯗꯥꯏꯝ ꯑꯣꯏꯅ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯅꯪ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯉꯦ ꯍꯥꯏꯕꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯥꯏ ꯅꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨꯒꯤ ꯃꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯔꯤꯑꯕ ꯑꯥꯏ ꯅꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯕ ꯃꯤꯁꯦ ꯑꯩ ꯈꯪꯉꯦ ꯍꯥꯏꯁꯦ ꯃꯗꯨꯒꯤ ꯃꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅꯦꯕ ꯃꯥ ꯇꯥꯔꯔꯣꯏꯕ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯥ ꯇꯥꯕꯤꯔꯔꯣꯏꯕ ꯀꯩꯅꯣ ꯃꯥ ꯈꯪꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯕꯗ ꯍꯥꯏꯕꯧ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯈꯪꯕ ꯃꯤꯗꯣ ꯃꯗꯨꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯗꯣꯔꯤꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯕ꯭ꯔꯦꯟꯗ ꯑꯩꯅ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯅꯤ ꯃꯥꯏ ꯕ꯭ꯔꯦꯟꯁꯦ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯄꯁꯤꯅꯦꯕ ꯑꯩꯅ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯨꯑꯣꯏꯗꯤ ꯃꯥꯒꯤꯗꯣ ꯈꯪꯗꯣꯛꯂꯨꯔꯒ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯁꯤꯁꯦ ꯃꯁꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯂꯩꯔꯤ ꯃꯁꯤꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯣꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯂꯣꯟꯁꯦ ꯑꯩꯈꯣꯏ ꯐꯅ ꯃꯇꯝ ꯁꯥꯡꯅ ꯀꯥꯎꯔꯨꯔꯦ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯆꯅꯤ ꯆꯍꯨꯝꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯂꯣꯟ ꯀꯥꯎꯅ ꯂꯥꯛꯏꯅꯤꯀꯣ ꯃꯤꯇꯩꯒꯤ ꯐꯖꯕ ꯏꯄꯥ ꯏꯄꯨꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯣꯟꯁꯦ ꯑꯩꯈꯣꯏ ꯀꯥꯎꯔ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯏꯅꯤꯡ ꯂꯣꯟ ꯇꯧꯔꯨꯔꯤ ꯃꯥꯒꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤꯗ ꯇꯥꯎꯊꯔꯒ ꯃꯗꯨ ꯂꯥꯏꯅꯤꯡ ꯂꯣꯟꯅꯦ ꯑꯩ ꯆꯠꯂꯨꯔꯦꯕ ꯃꯗꯨꯒ ꯃꯤꯁꯦ ꯊꯥꯖꯅ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨꯕꯨ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯕꯗꯨꯕꯨ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯋꯥꯔꯤꯗꯣ ꯃꯗꯨꯗꯤ ꯀꯩꯅꯣ ꯑꯇꯥꯎꯕ ꯂꯝꯕꯤꯅꯦꯕ ꯃꯗꯨꯒꯤ ꯑꯇꯥꯎꯕ ꯂꯝꯕꯤꯗꯣ ꯃꯔꯥ ꯇꯥꯍꯟꯕꯗꯨꯕꯨ ꯂꯥꯏꯅꯤꯡ ꯂꯝꯕꯤꯅꯦꯕ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ
ꯅꯣꯏꯗꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯃꯁꯤꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯁꯦ ꯊꯝꯍꯟꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯦꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯈꯜ ꯊꯝꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯦꯕ ꯈꯨꯗꯥꯅꯤꯄꯥꯅ ꯍꯥꯏꯔꯤꯁꯦ ꯄꯨꯛꯅꯤꯡ ꯋꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯦꯕ ꯄꯊꯥꯞ ꯀꯩꯅ ꯆꯠꯄ ꯌꯥꯗꯦ ꯆꯍꯤꯞ ꯄꯃꯝ ꯆꯨꯝꯗꯕ ꯌꯥꯗꯦ ꯑꯇꯥꯎꯕ ꯂꯝꯕꯤ ꯃꯔꯥ ꯇꯥꯍꯟꯗꯕ ꯌꯥꯗꯦ ꯉꯁꯥꯏꯒꯤ ꯇꯧꯊꯣꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯔꯥ ꯇꯥꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯦꯕ ꯑꯗ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣꯕ ꯑꯗꯨꯅ ꯍꯥꯏꯔꯤꯅ ꯑꯃ ꯆꯠꯂꯤꯅ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗꯨ ꯆꯠꯂꯨꯔꯒ ꯃꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯨꯒ ꯇꯧꯊꯔꯒ ꯆꯠꯂꯦꯕ ꯍꯥꯏꯔꯤꯅ ꯀꯔꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯨꯒ ꯆꯪꯒꯨꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯦ ꯑꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯗ ꯆꯪꯁꯤꯟꯕ ꯇꯧꯊꯔꯨꯕꯅꯤ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯊꯔꯝꯃꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯎꯜꯇꯥꯅꯤ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯗꯨꯛ ꯐꯖꯔꯕ ꯍꯤꯟꯗꯨ ꯙꯔꯃꯗꯣ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯎꯜꯇꯥꯔꯣꯝꯗ ꯂꯣꯏ ꯆꯠꯂꯦꯕ ꯑꯇꯥꯎꯕ ꯂꯝꯕꯤꯔꯣꯝꯗ ꯑꯆꯥꯔꯣꯝꯗ ꯂꯣꯏ ꯆꯠꯂꯦꯕ ꯃꯁꯤꯒꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯐꯪꯅꯕꯁꯦ ꯀꯃꯥꯏꯅ ꯐꯪꯅꯔꯤꯅꯣ ꯍꯥꯏ ꯉꯝꯖꯗ꯭ꯔꯦꯕ ꯒꯧꯔ ꯙꯔꯃ ꯆꯠꯂꯨꯕꯗꯒꯤ ꯂꯥꯏ ꯀꯌꯥꯝ ꯐꯪꯅꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯂꯥꯏꯅꯤꯡꯂꯣꯟꯒꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯑꯩꯈꯣꯏ ꯉꯁꯤ ꯉꯥꯡꯕ ꯉꯝꯕ꯭ꯔꯥꯕ ꯒꯧꯔ ꯙꯔꯃ ꯆꯠꯅꯤꯡꯉꯩꯗꯨꯒꯤ ꯉꯁꯥꯏꯒꯤ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯅ ꯉꯥꯡꯉꯤꯕ ꯉꯁꯥꯏꯒꯤ ꯃꯍꯥꯄꯨꯔꯨꯁ ꯃꯌꯥꯝꯅ ꯉꯥꯡꯉꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗꯣ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯉꯥꯡ ꯉꯝꯃꯤꯕ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯉꯥꯡ ꯉꯝꯃꯤꯃꯦꯕ ꯂꯥꯏꯅꯤꯡꯒꯤ ꯃꯔꯝꯗ ꯃꯩꯇꯩ ꯑꯃꯠꯇꯗ ꯊꯣꯛꯈ꯭ꯔꯕꯅꯦ ꯂꯥꯏꯅꯤꯡꯒꯤ ꯍꯥꯏꯕꯒꯤ ꯗꯥꯃꯣꯗꯣꯔꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯏꯁꯀꯣꯟꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯍꯟꯅ ꯊꯔꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯅꯤ ꯁ꯭ꯇꯨꯗꯦꯟꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯒꯇ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯛꯄ ꯑꯃ ꯆꯪꯕ꯭ꯔꯥ ꯑꯦꯝ ꯑꯦꯁꯨ ꯇꯥꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯦꯝ ꯑꯦ ꯀ꯭ꯂꯥꯁꯇ ꯇꯝꯕ ꯁ꯭ꯇꯨꯗꯦꯟꯗꯨꯁꯨ ꯇꯥꯛꯄ ꯑꯃ ꯆꯪꯉꯦꯕ ꯃꯥ ꯍꯥꯏꯌꯔ ꯀ꯭ꯂꯥꯁꯇ ꯇꯝꯃꯤꯅꯤ ꯕꯠ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯀ꯭ꯂꯥꯁ 5ꯀꯤ ꯀ꯭ꯂꯥꯁ 6ꯀꯤ ꯀ꯭ꯂꯥꯁ 7 8 9 10ꯒꯤ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯩꯔꯤꯃꯤ ꯃꯥꯒꯤ ꯁꯤꯂꯦꯕꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯅꯪ ꯄꯥꯔꯣ ꯅꯪ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯖꯕ꯭ꯔꯥ ꯅꯪ ꯁꯤ ꯄꯥꯔ ꯂꯣꯏ ꯑꯣꯏꯗꯣꯔꯝꯃꯦ ꯑꯩ ꯄꯣꯔꯣ ꯑꯦꯛꯖꯥꯝ ꯊꯥꯔꯣ ꯑꯁꯤ ꯑꯃꯨꯛꯅꯕꯨ ꯃꯅꯨꯡꯒꯤ ꯆꯦꯟꯁꯦ ꯈꯪꯅꯕ ꯇꯥꯛꯅꯕ ꯇꯤꯛꯅꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯃꯊꯧ ꯇꯥꯗ꯭ꯔꯁꯤꯅꯤꯗ ꯑꯩꯅ ꯄꯥꯔꯨꯔꯒ ꯂꯣꯏꯅ ꯈꯪꯕ꯭ꯔꯅꯤ ꯉꯁꯤ ꯄꯥꯔꯨꯔꯒ ꯂꯣꯏ ꯈꯪꯉꯝꯕ꯭ꯔꯥꯕ ꯉꯁꯤ ꯂꯥꯏꯅꯤꯡꯍꯟꯅ ꯑꯄꯣꯛꯄ ꯃꯄꯨꯒꯤ ꯇꯣꯡꯅꯐꯝ ꯊꯝꯕꯤꯔꯝꯃꯤꯕ ꯍꯧꯅꯕꯨꯡ ꯂꯥꯟꯅꯕꯨꯡ ꯊꯝꯕꯤꯔꯝꯃꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯄꯥꯎ ꯊꯝꯕꯤꯔꯝꯃꯤꯕ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯄꯥꯔꯨꯔꯒ ꯑꯩ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯈꯪꯉꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩ ꯑꯁꯤꯐꯥꯎ ꯈꯪꯉꯦ ꯍꯥꯏꯅ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯗꯨꯕꯨ ꯈꯪꯅꯅꯕ ꯇꯥꯟꯕꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯂꯥꯏꯅꯤꯡꯍꯟꯅꯗꯤ ꯂꯣꯏꯅ ꯏꯕꯤꯔꯝꯃꯦ ꯊꯝꯕꯤꯔꯝꯃꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯇꯥꯜꯂꯤꯕ ꯁꯤꯅꯤ ꯉꯁꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯄꯥꯎꯁꯦ ꯃꯀꯣꯛꯇꯒꯤ ꯃꯇꯣꯟꯐꯥꯎ ꯂꯣꯏꯅ ꯄꯥꯕꯤꯔꯛꯑꯣ ꯃꯀꯣꯛꯇꯒꯤ ꯃꯇꯣꯟꯐꯥꯎ ꯄꯥꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯏꯔꯤꯕ ꯁꯩꯔꯦꯡꯁꯦ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤꯈꯣꯏ ꯃꯄꯨꯒꯤ ꯄꯥꯎꯕꯨ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣꯁꯤꯡ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤꯈꯣꯏ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯅꯨꯡꯒꯤꯁꯦ ꯈꯔ ꯍꯥꯏꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯦ ꯐꯥꯔꯁꯇ ꯏꯕ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤꯈꯣꯏꯁꯦ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯊꯝꯃꯤꯕ ꯃꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯕ ꯉꯝꯃꯤꯕ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥꯕ ꯃꯁꯤꯒꯗ ꯆꯪꯉꯤꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅꯗꯤ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯧꯗꯣꯛꯄꯤꯕꯅꯤꯅꯦ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯆꯪꯅ ꯂꯩꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯆꯔꯣ ꯍꯥꯏꯔꯤꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯛꯆꯔꯨꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯍꯥꯏꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯄꯥꯎꯁꯦ ꯄꯥꯔꯒ ꯃꯗꯨꯒꯤ ꯆꯞ ꯆꯥꯕꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗꯣ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤꯈꯣꯏꯁꯦ ꯃꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯣ ꯃꯥꯒꯤ ꯆꯥꯅꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯀꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜ ꯂꯩꯔꯕ ꯁꯤꯅꯦꯕ ꯁꯣꯝꯗꯗꯤ ꯍꯥꯏꯔꯤ ꯑꯩ ꯌꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯔꯣꯟꯗꯣ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯆꯪꯅ ꯂꯩꯔꯨꯔꯦ ꯑꯩ ꯃꯤꯀꯞ ꯊꯣꯛꯑꯁꯤ ꯍꯥꯏꯔꯤꯃꯤ ꯍꯧꯔꯣ ꯍꯧꯔꯣ ꯍꯥꯏꯔꯤꯃꯤ ꯍꯥꯏꯅ ꯑꯗꯨ ꯁꯣꯝꯗꯗꯤ ꯍꯥꯏꯔꯤꯅꯦ
Laire Bilising the Goy to a Hyriaba Laire Bilising the Goy to a ID Kay Haiba Pado Wakalonse. I did Larry Bucking people comedian rock and hide it. Larry Bilising the Goy to a Larry Bucking people comedian roy and hide the voice. Amok Janare Iba, I say. Asagi. I think I make up to Ohio. I do come hiding so I can get hiding. Let him be sing the way to it. Let him begin to see a comedian roy and hide him. Kari Sanari Bible with it. Kari Sanari. I know Pukaluri Bawakalo do Muktanari of senior. Do you Mukari Haisele? Ture and Elijah Patani and Hidea. Ture and Elijah Patani, Kari Hino Mukari Sanari, and say hi book Sanari Bible. I know Kaluri Bawakalondo. Sanari Bible Sonakada. Can be over them. Mayam to can be over. I do the high best hiding Pukali Bamagi Wakalo Dokarino Senior. The line only pound a pity Wakalo Mayam say. Madu Paba or just hiding Jacari hiding the door a Kandabangam Brescinia. Why do you do this? Horo Horo Parikoi Mapugi Paula Mosi Horo Horo Parikoi Poglen Pogpayaole Tung Namang Oiregle Sidno Banusir Halagle Pangtharo Basigli Hauregle Horo Horo Parikoi Haibo Makalose Horo Parikoi Tahava. Mamum Sing Carino. Pari I can't get quite in Nipan and a Kalia. Nipa with him, Nipa Machachi, Pari and high. Mamum Zin, the Pimachale Sabising Mamum and high. But Pari the high gig enough. The Mamum Zin and can be question to him Tokra. Can I go on a question to him Tokra Senior? Can I go on a question to him Tokra Senior? Nipa the high, could be the high decay high. Questionable. But it's very high now. Do the party high but margi meaning do in the low of it is interpretation? Nang interpretation to river porto. Madu Chumavasina. Interpretation. Do the party high carino. High but Ipuro Ipa Ipuro Apocodo. First Ipane of Mase. Madugi Pado Lili Laise. Party. Listen, Ngari has taken Ngado, listen, let him do Ngari Netro. Kangalaga. Queen of preserved on the Taminator. Ngari guide Harise. For you, the cabin the table. Listen, let him do. Utongado, listen, let him make. Kaku is Anariva. Party. Pado Lili in the lady. Kalai, hang on the Suli. No beautiful Suli in the layer. Party and Harise. Masing interpretation say quite over of senior. Horo party coy and hidea. The Masing interpretation, I don't hold it in a sagi. A coin later which subconscious me, conscious mind the table. I think it's subconscious mind, say conscious mind the convert over senior. Massineva. Yeah, Horo party coy Mapugi Paul, I was saying and hiding a poise. Mapuna hiding a paw door. Madun and Tajo hidea. Carino. Yeah. Like I think a sagi, quiggy, like on the Hatwell and that. Karihaba. Koimu Koira ile. Ah. Ipu si the Baharaure, even see the Bitagolo and a Hyria. A Kari Hydra won't come to the light. Ipu si the Baharaure, even see the Bitagolo and a Hyria. Kari Hydra. Masaki Hydi Bambi under any interpretation of the Tanaraba, Tanaraba. Tanara Crab. Ipu si the Baharaure, even see the Bitagolo. I think as I say, make up to Ohio to the Tanaro Baba. I did interpretation to Rido. Tanara Senior. Masini quite illuration. Manu the Sangaga, or you report me. Sanga tip. I could have a question of them. I call it to Mabakala Kali. I call it Kali. I call it a Tanara Bice. Masini of High quite probably.
ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯂꯤꯁꯤꯡ ꯖꯒꯣꯏ ꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯩꯔꯤꯕꯥꯛꯀꯤ ꯅꯤꯡꯊꯤꯕ ꯀꯨꯝꯍꯩ ꯌꯦꯡꯉꯔꯣꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨꯏꯗꯤ ꯂꯥꯏꯅꯤꯡꯍꯟꯅ ꯇꯥꯛꯏꯁꯤ ꯀꯩꯅꯣ ꯃꯥꯗꯤ ꯂꯩꯔꯤꯕꯥꯛ ꯍꯥꯏꯁꯤ ꯎꯅ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯂꯤꯁꯤꯡ ꯃꯌꯥꯝꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯗꯣ ꯎꯅ ꯂꯣꯏꯔꯦ ꯃꯗꯨ ꯌꯦꯡꯍꯧꯔꯣꯏꯅ ꯍꯥꯏꯔꯦꯕ ꯂꯥꯏꯔꯦꯝꯕꯤ ꯂꯤꯁꯤꯡꯁꯦ ꯑꯗꯨꯏꯗꯤ ꯂꯥꯏꯅꯤꯡꯍꯟꯅ ꯎꯔꯝꯃꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯁꯦ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯗꯨꯏꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯁꯤ ꯈꯪꯕꯗꯨꯅꯦꯕ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤꯒ ꯇꯥꯛꯏꯕ ꯃꯌꯥꯝꯁꯦ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯊꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯁꯣꯝꯅꯥꯀꯥꯟꯗ ꯃꯄꯥꯟꯊꯣꯡꯒꯤ ꯀꯣꯏꯔꯣꯝꯗ ꯃꯨꯖꯔꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯤ ꯃꯅꯨꯡꯒꯤꯗꯤ ꯀꯔꯤꯒꯤ ꯈꯥꯏꯔꯨꯅꯤ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯔꯤꯁꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯏꯕꯨꯡꯉꯣꯒꯤ ꯍꯥꯏꯗꯤ ꯃꯥꯏꯁꯦ ꯇꯊꯥꯡꯂꯕ ꯇꯥꯏꯕꯪꯕꯨ ꯀꯤꯔꯗꯨꯅ ꯇꯧꯕ꯭ꯔꯥ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯨꯡ ꯇꯨꯝꯃꯐꯝꯗꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯏꯗꯤ ꯑꯁꯤꯒꯤ ꯃꯤꯅꯤꯡꯒꯁꯦ ꯍꯥꯏꯗꯤ ꯆꯪꯉ ꯊꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯍꯦꯛ ꯊꯤꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯁꯣꯝꯅꯥꯀꯥꯟꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯄꯥꯎꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯛꯏꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯑꯣꯡꯗꯤ ꯏꯄꯨꯔꯣꯏꯒꯤ ꯐꯤꯗꯨꯞꯅꯦꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯑꯣꯡꯗꯤ ꯏꯄꯨꯔꯣꯏꯒꯤ ꯐꯤꯗꯨꯞꯅꯤ ꯍꯥꯏꯗꯤ ꯃꯆꯟ ꯃꯉꯥ ꯇꯤꯟꯕꯅ ꯏꯄꯨꯔꯣꯏꯒꯤ ꯀꯌꯥꯅꯦꯅ ꯍꯥꯏꯔꯦꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯌꯥꯁꯨ ꯇꯦꯡꯋꯥꯟꯕꯤꯒꯤ ꯃꯑꯣꯡꯅꯤ ꯄꯤꯛꯅ ꯀꯌꯥ ꯑꯣꯏꯕꯒꯤ ꯑꯇꯣꯞꯄꯅꯤ ꯅꯤꯡꯕꯅꯤ ꯀꯌꯥ ꯍꯥꯏ ꯐꯖꯅ ꯍꯥꯏꯅꯣ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯏꯄꯨꯔꯣꯏꯒꯤ ꯐꯤꯗꯨꯞꯅꯦꯅ ꯍꯥꯏꯔꯤꯑꯕ ꯑꯩꯁꯦ ꯀꯔꯤꯅꯣ ꯗꯦꯠ ꯏꯁ ꯏꯄꯨꯔꯣꯏꯒꯤ ꯃꯃꯤꯅꯤ ꯉꯁꯥꯏꯒꯤ ꯃꯃꯤꯗꯣ ꯃꯃꯤ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯏꯟꯇꯔꯄ꯭ꯔꯦꯇꯦꯁꯟ ꯂꯥꯛꯏꯃꯤꯁꯦ ꯋꯥꯠ ꯏꯁ ꯃꯃꯤ ꯍꯥꯏꯁꯦ ꯁꯦꯗꯣ ꯅꯠꯇꯦꯕ ꯏꯃꯦꯖꯅꯦꯕ ꯁꯦꯗꯣ ꯍꯥꯏꯁꯦ ꯑꯃꯨꯕ ꯃꯃꯤ ꯃꯁꯤ ꯅꯠꯇꯦꯕ ꯏꯃꯦꯖ ꯍꯥꯏꯔꯤꯁꯤꯅꯦꯕ ꯁꯦꯗꯣꯒ ꯏꯃꯦꯖꯀ ꯃꯥꯟꯅꯗꯦꯕ ꯃꯤꯅꯤꯡꯁꯦ ꯃꯥꯟꯅꯕ꯭ꯔꯥ ꯑꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯤꯗ꯭ꯔꯦꯕ ꯉꯁꯤ ꯐꯥꯎꯕꯗ ꯊꯤꯖꯤꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯊꯤꯕ ꯀꯨꯝꯍꯩ ꯌꯦꯡꯉꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯅꯤ ꯑꯗꯨꯏꯗꯤ ꯄꯤꯛꯅ ꯀꯌꯥꯠ ꯑꯣꯏꯕꯒꯤ ꯑꯇꯣꯞꯄꯅꯤ ꯅꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯏꯄꯨꯔꯣꯏꯒꯤ ꯐꯤꯗꯨꯞꯅꯤ ꯄꯤꯛꯅ ꯀꯌꯥꯠ ꯑꯣꯏꯕꯒꯤ ꯑꯇꯣꯞꯄꯅꯤ ꯅꯤꯡꯕꯅꯤ ꯍꯥꯏꯕ ꯎꯖꯥꯎ ꯎꯔꯦꯡ ꯈꯣꯡꯅꯥꯡꯗꯤ ꯃꯁꯥ ꯐꯅ ꯆꯥꯎꯔꯤꯌꯦ ꯃꯔꯨ ꯄꯤꯁꯛ ꯃꯅꯨꯡꯗ ꯈꯣꯡꯅꯥꯡ ꯃꯑꯣꯡ ꯂꯩꯔꯤꯌꯦꯅ ꯍꯥꯏꯔꯤꯁꯦ ꯇꯦꯡꯋꯥꯟꯕꯒꯤ ꯃꯑꯣꯡꯁꯨ ꯍꯛꯆꯥꯡ ꯅꯨꯡꯗ ꯇꯤꯜꯂꯤꯌꯦ ꯇꯦꯡꯋꯥꯟꯕꯒꯤ ꯃꯑꯣꯡꯁꯨ ꯍꯛꯆꯥꯡ ꯅꯨꯡꯗ ꯇꯤꯜꯂꯤꯌꯦ ꯀꯣꯅꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯄꯤꯛꯅ ꯆꯨꯅ ꯄꯥꯜꯂꯤꯌꯦꯅ ꯍꯥꯏꯔꯤꯑꯕ ꯀꯔꯤ ꯍꯥꯏꯔꯗꯣꯏꯗꯤ ꯆꯥꯎꯔꯕ ꯇꯦꯡꯕꯥꯟꯕꯁꯦ ꯃꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯁꯛꯇꯝ ꯑꯃꯅꯦꯕ ꯑꯩꯁꯦ ꯁꯦꯝꯅꯦꯕ ꯇꯦꯡꯕꯥꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯁꯦ ꯑꯁꯤꯒꯨꯝꯕ ꯄꯤꯛꯈ꯭ꯔꯕ ꯌꯨꯅꯤꯚꯔꯁꯅꯦꯕ ꯑꯩꯁꯦ ꯃꯁꯤꯁꯦ ꯑꯩ ꯊꯤꯕꯁꯤꯒꯗꯅꯦꯕ ꯂꯣꯏꯅ ꯈꯪꯗꯣꯔꯤꯁꯦ ꯑꯆꯧꯕꯗꯨꯒ ꯊꯤꯍꯜꯂꯨꯔꯒ ꯑꯩꯅ ꯈꯣꯠꯅ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯨ ꯃꯥꯡꯉꯅꯤ ꯄꯨꯝꯅꯃꯛꯁꯨ ꯀꯂꯦꯛ ꯇꯧ ꯉꯝꯃꯣꯏ ꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯀꯌꯥꯂꯣꯟꯁꯦ ꯆꯪꯈ꯭ꯔꯒ ꯃꯁꯤꯒꯗ ꯊꯤꯔꯒ ꯂꯣꯏꯅ ꯐꯪꯒꯅꯤ ꯁꯤꯅꯦꯕ ꯑꯩꯁꯦ ꯂꯥꯏꯔꯩꯕꯥꯛꯅꯤ ꯑꯩ ꯁꯤꯅꯦꯕ ꯇꯦꯡꯕꯥꯟꯕꯁꯦ ꯄꯤꯛꯈ꯭ꯔꯕ ꯇꯦꯡꯕꯥꯟꯕꯁꯦ ꯃꯁꯤꯒꯗ ꯂꯥꯏꯔꯩꯕꯥꯛꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯏꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯩꯕꯥꯛꯁꯦ ꯃꯁꯤ ꯑꯩ ꯃꯁꯛ ꯈꯪꯖꯔꯕ ꯑꯩꯅ ꯍꯧꯐꯝ ꯑꯣꯏꯒꯅꯤ ꯑꯩꯅ ꯁꯥꯠꯐꯝ ꯂꯦꯞꯀꯅꯤ ꯍꯧꯅꯕꯨꯡꯅ ꯍꯧꯕꯨꯡꯅꯤ ꯂꯣꯏꯅꯕꯨꯡꯁꯨ ꯃꯍꯥꯛꯅꯤ ꯁꯥꯠꯄ ꯂꯩꯒꯤ ꯃꯉꯥꯟꯕꯨ ꯂꯩꯒꯤ ꯍꯧꯐꯝ ꯈꯨꯕꯝꯕꯨ ꯑꯄꯣꯛꯄꯅꯤ ꯈꯪꯒꯅꯤ ꯄꯣꯠꯂꯝ ꯃꯉꯥ ꯁꯨꯒꯅꯤ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯊꯅ ꯆꯠꯈ꯭ꯔꯒꯁꯨ ꯌꯥꯗꯦꯕ ꯆꯦꯟꯐꯥ ꯄꯨꯕ ꯌꯥꯎꯔꯒꯗꯤ ꯃꯥ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯂꯥꯛꯑꯦꯕ ꯀꯩꯅꯣ ꯃꯥ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯦꯕ ꯃꯁꯤ ꯍꯥꯏꯔꯤ ꯄꯣꯠ ꯑꯁꯤ ꯍꯥꯏꯔꯤ ꯄꯣꯠ ꯍꯥꯏ ꯃꯁꯤ ꯑꯗꯨꯝ ꯄꯥꯊꯖꯈ꯭ꯔꯒ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅ ꯄꯥꯟꯖꯈꯤꯅꯦꯕ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯏ ꯑꯗꯨꯗꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯊꯤꯕ ꯀꯨꯝꯍꯩ ꯌꯦꯡꯉꯔꯣ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯂꯥꯏꯔꯩꯕꯥꯛ ꯍꯥꯏꯁꯦ ꯂꯥꯏꯅꯤꯡꯍꯟꯗꯗꯤ ꯍꯥꯏꯕꯤꯔꯝꯃꯦ ꯂꯥꯏꯔꯩꯕꯥꯛ ꯂꯩꯔꯦ ꯃꯁꯤꯒꯤ ꯂꯥꯏꯔꯩꯕꯥꯛꯁꯦ ꯃꯥꯗꯤ ꯀꯥꯗꯅ ꯐꯪꯗꯅ ꯂꯥꯛꯏꯁꯦ ꯏꯄꯨꯔꯣꯏꯁꯦ ꯀꯔꯤꯅꯣ ꯃꯉꯥꯜ ꯐꯪꯅ ꯂꯣꯏꯔꯦ ꯁꯤꯅꯦꯕ ꯂꯥꯏꯅꯤꯡꯍꯟꯅ ꯍꯥꯏꯔꯤꯁꯦ ꯃꯥꯗꯤ ꯐꯪꯅ ꯎꯅꯅ ꯂꯣꯏꯔꯦꯕ ꯎꯗ꯭ꯔꯒ ꯍꯥꯏ ꯉꯝꯒꯗ꯭ꯔꯥ ꯑꯎꯕ ꯃꯤꯗꯅꯦꯕ ꯍꯥꯏꯗꯣꯔꯤꯁꯦ ꯎꯗꯕ ꯃꯤꯅ ꯍꯥꯏ ꯉꯝꯒꯗ꯭ꯔꯥ ꯃꯥ ꯄꯪꯏꯗ ꯏꯁꯜꯂꯤꯔꯦꯕ ꯁꯩꯔꯦꯡ ꯍꯥꯏꯅ ꯁꯩꯔꯦꯡ ꯑꯃꯅ ꯑꯩꯅ ꯐꯖꯅ ꯏꯁꯜꯂꯤꯔꯦꯕ ꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧ ꯂꯩꯄꯥꯎ ꯀꯥꯏꯅꯔꯤꯁꯦ ꯂꯥꯏꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯄꯥꯎꯗꯣ ꯃꯗꯨꯅꯦꯕ ꯁꯤꯗ ꯁꯩꯔꯦꯡꯁꯤꯒ ꯃꯥꯅ ꯃꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯏꯁꯦ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯏꯗꯤ ꯀꯔꯤꯅꯣ ꯑꯗꯨꯏꯗꯤ ꯑꯩꯁꯦ ꯍꯛꯆꯥꯡ ꯀꯌꯥꯁꯤꯃ ꯇꯦꯡꯕꯥꯟꯗ ꯄꯤꯛꯈ꯭ꯔꯕ ꯇꯦꯡꯕꯥꯟ ꯑꯃꯅꯦꯕ ꯃꯁꯤꯒꯗ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦꯕ ꯄꯤꯛꯈ꯭ꯔꯕ ꯀꯌꯥꯗꯁꯦ ꯉꯁꯥꯏꯒꯤ ꯀꯣꯅꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯄꯤꯛꯅ ꯁꯨꯅ ꯄꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯥꯏꯕꯨ ꯍꯛꯆꯥꯡꯗꯁꯨ ꯂꯩꯕꯅ ꯏꯄꯨꯔꯣꯏꯒꯤ ꯂꯧꯁꯤꯡꯕꯨ ꯍꯛꯆꯥꯡꯗꯁꯨ ꯐꯪꯕꯅ ꯇꯥꯏꯕꯪꯒꯤ ꯃꯔꯨꯞꯅ ꯏꯄꯨꯗꯧꯕꯨ ꯈꯪꯖꯈꯤ ꯏꯄꯨꯗꯧꯒꯤ ꯃꯉꯥꯟꯕꯨ ꯃꯁꯥꯗꯕꯨ ꯐꯪꯖꯈꯤꯅ ꯍꯥꯏꯔꯤ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯅꯣ ꯑꯗ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯔꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤ ꯇꯤꯡꯅ ꯂꯨ ꯄꯣꯛꯏ ꯂꯨꯅ ꯇꯣꯡ ꯄꯣꯛꯏ ꯇꯣꯡꯅ ꯎꯟ ꯄꯣꯛꯏ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯂꯩꯋꯥ ꯂꯩꯔꯣꯟꯅꯤꯁꯦ ꯃꯁꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯤ ꯇꯤꯡꯅ ꯂꯨ ꯄꯣꯛꯏ ꯂꯨꯅ ꯇꯣꯡ ꯄꯣꯛꯏ ꯇꯣꯡꯅ ꯎꯟ ꯄꯣꯛꯏ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯇꯤꯡ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯗꯦꯠ ꯏꯁ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ
ꯑꯩꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯇꯤꯡ ꯀꯧꯋꯦꯕ ꯑꯗꯩ ꯑꯉꯥꯡꯗ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗꯣ ꯒ꯭ꯔꯣ ꯇꯧꯔꯣ ꯆꯥꯎꯈꯠꯂꯣꯏꯗ ꯍꯥꯏꯔꯤꯕ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯅꯨꯃꯤꯠꯅ ꯀꯥꯔꯤꯉꯩ ꯀꯥꯍꯧꯔꯣ ꯊꯥꯕꯤꯅ ꯋꯥꯡꯉꯩ ꯋꯥꯡꯍꯧꯔꯣ ꯏꯄꯥ ꯃꯆꯨꯝ ꯇꯥꯔꯣ ꯏꯄꯨ ꯃꯆꯨꯝ ꯇꯥꯔꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯇꯧꯔꯕꯤꯔꯕ ꯑꯉꯥꯡꯁꯦ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯍꯥꯏꯗꯤ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯦ ꯍꯥꯏꯁꯦ ꯆꯥꯎꯔꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯒ꯭ꯔꯣꯠ ꯑꯣꯏꯅ ꯆꯥꯎꯈꯠꯂꯨ ꯁꯤꯅꯦꯕ ꯄꯤꯔꯤꯕ ꯁꯤꯒ ꯂꯥꯏꯔꯣꯟꯁꯦ ꯄꯤꯔꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯗꯤ ꯇꯤꯡꯅ ꯂꯨ ꯄꯣꯛꯏ ꯑꯗꯨꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗꯣ ꯐꯔꯒ ꯀꯩꯗꯧꯔꯤ ꯑꯩꯒꯤ ꯁꯦꯜ ꯒ꯭ꯔꯣꯋꯤꯡꯁꯦ ꯐꯅꯦꯕ ꯒ꯭ꯔꯣꯠ ꯑꯣꯐ ꯁꯦꯜ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯦ ꯇꯥꯏꯕꯪ ꯍꯛꯆꯥꯡꯁꯦ ꯀꯔꯤꯅ ꯁꯥꯏ ꯁꯦꯜ ꯍꯥꯏꯗꯤ ꯁꯦꯜ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯃꯥ ꯇꯤꯁꯨꯅꯤ ꯇꯤꯁꯨꯗꯒꯤ ꯀꯔꯤ ꯑꯣꯏꯔꯤꯅꯣ ꯑꯣꯔꯒꯦꯟꯅꯤ ꯑꯣꯔꯒꯦꯟꯗꯒꯤ ꯁꯤꯁꯇꯦꯝ ꯂꯩꯅꯦꯕ ꯁꯤꯁꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯆꯥꯟꯅꯔꯤ ꯁꯥꯏꯟꯁꯀ ꯃꯔꯤ ꯂꯩꯕ ꯃꯥꯏ ꯂꯣꯖꯤꯀꯦꯜ ꯄꯣꯏꯟ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯤꯡꯁꯤꯜꯂꯁꯦꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯛꯆꯥꯡꯗ ꯑꯩꯁꯦ ꯂꯥꯏꯔꯩꯕꯥꯛꯅꯤꯅꯦ ꯂꯥꯏꯔꯩꯕꯥꯛꯀꯤ ꯐꯖꯔꯕ ꯃꯐꯝꯁꯤꯒ ꯏꯄꯨꯔꯣꯏꯅ ꯇꯨꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯥꯒꯤ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯦꯕ ꯏꯄꯨꯔꯣꯏꯅ ꯂꯩꯕꯒꯤ ꯑꯗꯨꯗꯤ ꯏꯄꯨꯔꯣꯏꯒꯤ ꯂꯩꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯇꯥꯏꯕꯪꯃꯤꯒꯤ ꯂꯦꯝꯐꯨꯗꯤ ꯏꯄꯨꯔꯣꯏꯒꯤ ꯐꯝꯕꯥꯜꯅꯤ ꯆꯥ ꯐꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅ ꯁꯣꯅꯥꯀꯟꯗ ꯃꯁꯤꯒꯤ ꯕ꯭ꯔꯦꯟꯁꯤꯡꯁꯤ ꯀꯃꯥꯟ ꯇꯧꯊꯔꯛꯄ ꯃꯌꯥꯝꯁꯤꯗꯤ ꯑꯁꯤꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯏꯗꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯣꯋꯤꯡ ꯒ꯭ꯔꯣꯠ ꯑꯣꯐ ꯁꯦꯜ ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯃꯥꯗꯤ ꯒ꯭ꯔꯣꯋꯤꯡꯅꯦꯕ ꯁꯦꯜ ꯑꯃꯗꯒꯤ ꯁꯦꯜ ꯑꯍꯨꯝ ꯑꯍꯨꯝꯗꯒꯤ ꯇꯔꯨꯛ ꯇꯔꯨꯛꯇꯒꯤ ꯃꯥꯄꯟ ꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯗꯛꯁꯟꯅꯤ ꯁꯦꯜꯒꯤ ꯄ꯭ꯔꯣꯗꯛꯁꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯩ ꯍꯥꯏꯁꯤꯒꯦ ꯁꯦꯜꯁꯦ ꯒ꯭ꯔꯣꯋꯤꯡ ꯄꯤꯔꯤꯌꯣꯠ ꯑꯃꯨꯛ ꯆꯍꯤ ꯃꯇꯥꯡ ꯑꯃꯗꯅ ꯃꯥ ꯗꯦꯠ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯀꯥꯏꯁꯤꯜꯂꯛꯀꯅꯦꯕ ꯍꯛꯆꯥꯡꯁꯦ ꯂꯩꯁꯦ ꯒ꯭ꯔꯣꯋꯤꯡ ꯄꯤꯔꯤꯌꯣꯠꯁꯦ ꯃꯁꯤ ꯃꯊꯧ ꯒ꯭ꯔꯣ ꯑꯣꯏꯅ ꯊꯝꯕꯩ ꯃꯊꯧ ꯇꯥꯏꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯗꯨꯏꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯂꯤꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍ꯭ꯌꯨꯃꯦꯟ ꯃꯦꯇꯥꯕꯣꯂꯤꯖꯝ ꯀꯦꯇꯥꯕꯣꯂꯤꯖꯝꯁꯦ ꯀꯔꯤ ꯍꯥꯏꯔꯤ ꯁꯦꯜ ꯃꯌꯥꯝ ꯃꯥꯒꯤ ꯒ꯭ꯔꯣ ꯇꯧꯅ ꯁꯥꯟꯅꯔꯤꯕ ꯄꯨꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯁꯦꯜ ꯒ꯭ꯔꯣꯋꯤꯡ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯁꯤꯅꯦꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯔꯦꯝꯕꯤ ꯂꯤꯁꯤꯡ ꯖꯒꯣꯏ ꯊꯣꯛꯏꯅꯦꯕ ꯁꯤ ꯁꯥꯟꯅꯔꯦꯕ ꯑꯩꯒꯤ ꯁꯦꯜ ꯒ꯭ꯔꯣꯠ ꯑꯣꯏꯔꯦ ꯄ꯭ꯔꯣꯄꯔ ꯕꯣꯗꯤ ꯐꯪꯁꯟ ꯑꯣꯏꯔꯦ ꯍꯥꯏꯔꯤꯅꯦꯕ ꯁꯤꯁꯦ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯁꯦ ꯃꯁꯤꯒꯗ ꯄ꯭ꯔꯣꯄꯔ ꯕꯣꯗꯤ ꯐꯪꯁꯟ ꯑꯣꯏꯔꯦ ꯃꯥꯒꯤ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯆꯦꯜꯂꯦ ꯕ꯭ꯂꯗꯇꯨꯗ ꯁꯦꯜꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯕꯤꯔꯨꯔꯦ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯂꯗꯁꯦ ꯀꯩꯗꯧꯔꯤꯅꯣ ꯃꯥꯅ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯂꯗꯁꯦ न्यूट्रिशन कैरी तौरी नत्र ऑक्सीजन कैरी तौरी नत्र मसीसे दोइदि हाइरिबा लाइरेंबि लिसिंग थोयैसे नोइदि ngसाइगि इचम तंब साइंस की लॉजिकल पॉइंट ने ना हारिसिना द लाइरेंबि लिसिंग से कइनो ह्यूमन सेल मयाम से ग्रोथ ओइब सिनेबा लिसिंग थोकने जगोइ साना बागी मथौ मंगम फजन तौरिसे तो सेल तो डेड सेल मयाम दना पुंजल करी ओय अनाबा फॉर्म ओइनेबा कैंसर से कइनो व्हाट इज कैंसर यस कैंसर है कइनो एगी इम्यून सिस्टम से तुम सोनगिबदगी सेल ग्रोइंग लाक्त्रबा सेल ग्रोइंग लाक्तबदगी कइ सेल दो पांग कंथबिने डेड सेल ओरे हाइरिबा डेड सेल सिना बु कइदोरे मासिने पुंजन लैखगा तोंगानबा मपांगन कनबा सेल अमा फॉर्म ओरे कोइ वाले दिस कॉल्ड कैंसर सेल दोदि कैंसर सेल से मपान दे लाइरा नो आई निओ दे दुम ओरिने मसिने बा हक्चंगे कोइ ह्यूमन एनाटॉमी सिस्टम फिल लेइबा मयामसे मसी खंबम चंगे बा जाम फजरा दोदि सेल ग्रोइंग से लाइरेंबि लिसिंग जगोइ थोंना पे नौनो सानरिबा मयामसे मसीने बाइने साइंटिफिक पॉइंट ऑफ लॉजिक त पुदोरिसे सेल मयामसे लाइरेंबि लिसिंग नि मोइ जगोइ थोइसे मसा पोखोइसे मसा पोखोइ मयामसे मसीने बा नरा लाइरेबा के दिंखिबा कुमै येंगरो हाइना हाइरि पुसुदे बा हौराउरे इबेन सिदबि थागोलो काइना हाइरिबा मयामसे मसीगी सेल ग्रोइंग से लाकपदा ngसाइगी हाइरिबा अखोइगी असिगी हक्चांग द अखोइगी लेरिसे करिबा ngसाइगी अखोइगी बायो इलेक्ट्रिक का हाइड्रे बायो इलेक्ट्रिक का हाइरिसे बायो इलेक्ट्रिक से करिनो अखोइ खंगब्रा आइदि इलेक्ट्रिक करेंट है अखोइ हक्चांग से इलेक्ट्रिक करेंट लेबा सिगर कागम सिकरे हाकसे अइ होलेबा द चेंज गिवे इलेक्ट्रिसिटी तो दिदा इलेक्ट्रिकल मैसेज तो हुजिकी इलेक्ट्रिकल मैसेज तो असिगी इलेक्ट्रिकल मैसेज से ब्रेन जो मा थलो चेंज नेबा हाइरिबा ब्रेन सेल सिगा दुना हाइरिबा ब्रेन सेल सिगा मागी न्यूरॉन्स टू न्यूरॉन्स ट्रांसमिशन ओरि म्यामसे न्यूरॉन टू न्यूरॉन ट्रांसमिशन म्याम ओरि सिसे मसीगी आइगी फंक्शन सिनेबा मपुंग फान थोरिसे नंगे ब्रेन दो नंगना आइदी मांगोन द जोहन गम द्रगदि करि ओरे पैरालाइज नेबा मपुंग फान जोहन बा पागी हाइरिबा इलेक्ट्रिकल मैसेज एंड केमिकल मैसेज इलेक्ट्रिकल मैसेज केमिकल मैसेज अनि से मा ब्रेन जो लो चथो किसिन तो इने सी म्याम से लेकिन न्यूरॉन टू न्यूरॉन मागी ट्रांसमिशन म्याम तो नदी ने सी म्याम से असि ने हाइरिबा म्याम से दोना असिगी मोंग फजबा म्याम से लाइहन इबोन थरम ने वखलोन लाइबा के निंथिबा कुमै जेंगरो आइदा हाइरिसे तो असिगी लाइबा से
ai kabaina karam mong dai lai ba kamai tham doi ga ba doi de ko da lai ba ko lai ba ai se doi de asi lai ba ke phajana thambai damak da ai kari mathau tare human body se mathak chana blood circulation se proper he oi bada ba blood circulation proper oi bada nang cell growing do lai bada nang ana ba lai ro ya natra hai ba si se dona hai khoi hakchang the lymphatic organ ai se ke no what is lymphatic organ lymphatic system hai se kari hakchang siga the cancer da hojik to se immunotherapy kai da thole ba cancer gi system no daga lai immune system therapy to raga cancer pha do ja ba si process to ga ba si gi mayam lai se na sai koi chemo ka pi da chemo ka ba si so ma so therapy ne kai system ama ni treatment system ama ni duga immunotherapy da ba le immune system je ma growth wala therapy to ya ba si po immune therapy kai na hai le ya ba dona hai ba koi gi hakchang da le ba se lymphatic system si ga T cell and B cell. I go you say B lymphocytes and T lymphocytes in the area. B lymphocytes karino, I hakchang siga, adugumba cancer. Ngatok bugi magi human resistance and high disease. Cancer ngatok bugi, I want to dumble jay, ngatok B lymphocytes and high disease. B lymphocytes and high disease. High B lymphocytes manakadori, Masigi high by kogi, death I the part of the harmful magi cells inche adi attack to riba magi when to riba se masi the B lymphocytes na magi protect to yaba ai nang tanga ko jaro my body resistance na ngako na tham yaba engon nang manghan ba jaro na fight to ne yaba masi ne yaba the T lymphocytes na ke dori hai riba phat da virus ba yam se mane kill to thoi hatu yaba masi ne ba T lymphocytes kaina masi ki thabak se karai to na ready WBC white blood cells ne yaba koi white blood cells se pharaga ne yaba I machine ever to say. The machine pose human equity lymphatic organ to carino, high river machigi, Hato Kibamagi, virus may am say. Machine Mokai the drain to Twino. I have sung the pipe tito ever daily, cancer cell gumba, cancerous cell hidey say. A kind of cells a pipe to ever. But you pipe the whole of dead cell Hato ever. A kind of hair. Can I have no more? Hato Pepota, Hang 200 laser. Yes, the Masi Kaino, Masi a quiggy Kaino Haitare. Kanona, Quiggy Kawida. Splin, I say. Splin. The Atigi Splin Zigamana, a quiggy limb notes. I think the limb notes and I am lady map. I think limb notes Siga Masigi porting jet drain to Fogama, the splinter drain to Totakinebo, during the past of the Hidebo, she may have never. So the lymphatic, the Hakang say, a question Kamina, I think lining on the chapter never see me answer. Lining on the Sikari Heidi. Oijet Hana by the Heidi. Nasi Equinus here a Pamaga, Oijet and Sana, Tajet Toraga, my Mangako in there. Kari Heidi no. I think a city who symbolically follow the way. I don't know. Oye Tanaba to 8 over Sinida. Masiki Oye Tanabagi system to 8 polo over Sinida. Sitting Hating it over the way one ever. Madam Pumba the Madi Oye polo to the Sanaraga, Agi Hakange, Agi immune system to not the Tambagi process to 8 over Sinida. Lining on the Pukalaba process. Masineva. The Hojing a Sagi a Kogi brain, the lady Sekarikano, cerebrum lay, cerebulum lay, Haiva Hagi, quite but how I say, lining on the piece, a quick Haiba, a quick brain career, Amale, Amada, a quick pineal gland and Amaleo. Masiki pineal gland is staying Marubu Kichao. Masiki brain say, Masiki pineal gland say, Masi developed over cinema lining Lamina, quieting it up Maru in the Tanarishi. Masiki pineal gland say, Masibo develop Oigrava. That's like a Tanung line it kang by the Koya, what she said. Machine the lining chapter among Puma and Panga Harris. Pineal gland Mase, I developed to Tokoneva. Machineva. The Machiki pineal gland say Koina, Machiki gland activation to Wagi Sergeant Carino Cineva. Ready, Machiki Sergeant Machi lining on the Tangago, or yes, another Machija. Or yes, another Machiki pineal gland say, Machi developed to Duneva. My activation to Duneva. I think chapter my am lady, lamb lining the Biggie Wakalon the labor. Asagi, Kogi Pranayam Katoriva Mayamse. Masiki Sutuana, really Jerina. Do not equate brain the Karile.
ब्रेन दे सो मनी अखोई हार्मोन मैम अमा सेक्रेशन तौरीने अखोई ब्रेन डोपामिन लेरिबा ऑक्सीटोसिन लेरिबा लगी एंडोर्फिन लेरिबा असी मैम से ब्रेन दगी अखोई लोइना अखोई हार्मोन नत लोइ प्रोडक्शन तौरीने दुना हाइदे असी मरी लेनबो पोट नतनीदा मसी ब्रेन दगी हार्मोन लाकदबो हार्मोन सेक्रेशन सिंगसे इम्प्रॉपर होरगदी अखोई पुरमक्से अखोई लोइना अनाबरमदा लोइ लाकनेबा दुना मसी ब्रेन जिगे अखोई गजा मरी लेनइबो पोसे होल बॉडी सिगा मरी लेनइबो पोसे मसी मरी लेनबो मयाम से मसी ngang मतमदसु मयाम जखिनेबो मतमसे तो मसी मरी लेनबो वखल मयाम अमा आई थमजरकनी मथौ ताबो पोट मयाम से दुना लिम्फेटिक ऑर्गन का मरी लेनइबो ब्रेन का मरी लेनइबो ब्रेन की नर्व असी सेल जिंग मरी लेनइबो पोसे मसी पिनियल ग्लैंड से हे कांग बदमितो मदुदा ऐसे करियोनी लाइनिंग बा मदु कांग बनेब लोइना तानरिसे पिनियल ग्लैंड से कांग बसिनेब दुना मसी हे कांग हिबदा आइगी बॉडी से करी लाने आइगी हक्चांग से मा तोंगान बा प्रोसेस अमदा लानेब आइगी हक्चांग से अखोइगी कइनो आइना औरा एनर्जी फॉर्म ओरकनेब बॉडी से औरा एनर्जी ना हाइसे इलेक्ट्रोमैग्नेटिक लाइन ऑफ फोर्स से मा मतोम द माजी कइनो आइदी मरंग काइना आइदी मा आइदी आई थबक तो कनेब इलेक्ट्रोमैग्नेटिक फोर्स से दुना इलेक्ट्रो आइदी औरा एनर्जी से मसी की औरा एनर्जी से मसी से क्या थान चतप गमिसे नसागी लाइनिंग व कांगोना नंगम लागा नंग करिगे लाइनो आई खंगमिसे कइगेना नंग लाइसे करिगे लाइनो हो खंगमयाबा मसी की औरा एनर्जी सिनेनेबा आइगी हक्चांग से औरा एनर्जी से मसी डेवलप तो बसिनेबा नंगी फ्रीक्वेंसी दो आइने खंगोखरेबा नंग करी खलेसे असिगी फ्रीक्वेंसी नसागी मपु मागी मयाई दुनेबा इंगोंदे लेइसिसु असिगी मयाई से फ्रीक्वेंसी से पाउ फाउंडन बंगमबसे मसीनेबा लाइनिंग लंबेना हाइरिसे नंग करी खलिगे नंग करी लाइनो इंगोंदे अटैक तो लाइरा मसीगे से लोइना खंग बंगमबसे मसी पिनियल ग्लैंड लोइ लेबा मसीगी पिनियल ग्लैंड एक्टिवेशन से मसी तौबसिनीदा लाइनिंग लंबिगी ख्वाइदिगी मरु ओइरिसे दुना लाइनिंग अहन थेंगेबना दंगमदबो मफम निकायना लेरिबा थैरेंगदा हाइना लेबनी दंगमदबो मफम निकायना लेरिबा मयामसे मसी मयामसिनीदा दुना मसी दे जामना सांगजरोगे मसी मयामसे अखोई लाइनिंग लंबी के चैप्टर सिंग असि फावरा कोई नैनेद्रियाबा दुना असि फजे तोरबा मनुंगी इचेलगी वारी सिंगसे हसी कनामने सुंगांग बीद्रियाबा अदोदि असिगुबो फजबो वखलोसे अखोइना पीबा नुमैतुगददिदा मी सिंगसिना एमा कैनोम लेने आई ताहोबुई मथौ तारी हाइसे मसीनिदा द लाइनिंग पीबसिदी मसी अखोइसी लाइनिंग लोनी अखोइदा ताइसे मसी इंस्टीट्यूशन नि मसी एजुकेशन फंगभमनि सिगला लाक्तोरिसे असिगी एजुकेशन से फंगगनि नंग नंगासागी एमए गी वखलोन दो सिगदा इलाइ लाइना फंगदोरिसे डॉक्टर अमना खलम वखलोन दो सिगा फंगने डॉक्टर दुने रिंगो ताकलावयाबा माइ मतम लेजेदियाबा अदुगा थेगी फंगनेबा दुई वखलोन फंगने असिगी वखलोन मयाम से अखोइनि शेयर तोबम चंगेब दे फजतबो वखलोन मयाम से शेयर तोबो ngambasiनीदा दोइदि आइना सिगदा वांग बाइसे मसी अकाउंटेबिलिटी एमनेबा अकाउंटेबिलिटी एम तो बथौतायबा अदुगी अकाउंटेबिलिटी तो जाउदबदैनिदा कोइने सिगदा मीटिंग द बथौता देना खनसिसे आइगिदि अकाउंटेबिलिटी ओइराबा आई जाउदगदि फंबाल इराद ओइरोयाबा मसी आई अकाउंटेबल नेबा आइगी आई लाक्ता जारोयाबा मसी आइगी अकाउंटेबिलिटी नत्रा आई लाक्ता सुजा जारोयाबा दोइदि नोंग फादोक आइना लाक्त्रसु जाय हायगदि आइगुबा मा आइना अदु आइना पुथोक्ताबा अदुगिनि आई तोंता ngang na लेना जारो पुरमक ngang हाइसि सिनेबा सिदा लाय पुरमक ngang ओइदा हाइसे दोइदि पुरमक से मास्टर ओइरगदि मलेमना ngang दोदि सिकनारो अखोइ ग्रुप से गसी तुमिन लेबा जारोयाबा दोदि अखोइ पुरमक मास्टर ओइदा मसीनेबा पुरमक से ना लाइनिंग के वखलोंदा अखोइ पुरमक से लाइनिंग लोंदे टेंशनदना वखन से मंगान फंगलोइना हाइबनेबा अदुगी वखलोन मंगान फंगनबदो अइना पैसा तालिमाइना दोदा उंगना लेरगा त लोइना जारोइ पैसा फंगगा त लोइना जादेदा पैसा लेरगा इ अनाबा म कोन गम्ब्रन पैसा लेरगा लोइ कोन गम्ब्र कैंसर कोन गम्ब्रत्रा भाई पैसा लाख करोड़ थादरसि जारोयाबा अदुगी कैंसर कोकपो गम्बो वरिदि लाइनिंग लंबी दसु लेबा कैंसर कमाई कोकने मदुगी वरि गेसु लाइनिंग ओन द ओइजे थानबदे लोइले लेरियाबा मसिनेबा अखोइगी ब्रेन दा मतम पुंबदे टेंशन पीना लेरगदि
하이브 브레인식이 코르티솔 라이는 코르티솔 하이세 마치기 호르몬이나 에코데 로이나 디스트랙션 네버 피리세 로이나 두가이비야 아치기 브레인세 이네 텐션데 레 와칸 누가이 타버 칸나 레이바 पुनः कोर्टिसोल से मसी थोक्केरेबा मागी ब्रेन से नसाइगी थोलकदा अफबा हार्मोन दो मधु थोकेबदो कोर्टिसोल से फटबो कोर्टिसोल से नेगेदोरी हक्चांग से माना लोइना डिस्ट्रॉय तौथोखने एसिडिटी ओइरेगे मयाम से मसीना मा गेदोरी पुनः से लोइना मांगै हनेबा नंगी पूरा होल बॉडी से मा कोलैप्स तौना थमखनेबा सी कोर्टिसोल गाइन हारिसे मसीगी कोर्टिसोल से मसी से मांगन नबो होना ताबा दोदि मसी कोर्टिसोल से मांगन गे हारगदी ओये सानादना ब्रेन से निंगिजना लाइनिंग लंबी द पुखतना मसीगी लंबी लमदांग से खंग मथौ ताय मसीनिदा दना मसीगी चैप्टर से थोड़ा चावी तो मथंग दे दुम नैना सियाबने करी हाइनो से दना हुजिक ओये सानाबा से कोई लोई तबे ऐगोंदे करी अनाबा लाइबा हाइसे मसीगी अनाबसे दना लाइंगने करी हाइरी नसाइगी तुलसी बोंगदे फना लाई खुरमदनसु अदुदसु लाई फंगदबा जाय हाइरीने अदुबो एबुंगो नंगदि तौरुनो हाइरे मदुदि सानमुने इरुजबगा माने हाइरे सामुने इरुजबगा माने हाइरे तुलसी बोंगदे चंगगा लाई खुरमदना माला थीदना तौरिबा मयामसे मसी नंग खक तौरुनो मदुदि सामुने इरुजबगा माने हाइरे हंदोकपना हाइरे नंगना नसाइगी तांजरीबा नंगी बॉडी प्रिजर्वेशन कंट्रोल तौनबा तौदोइबा पोतो ngaktang मांगे सामु इरुजबा से कइनो सामु इरुजबा से खै खंगबा मीनिंग से सामु इरुजबा से असिनी ददि सामु इरुजबा से सामु दने हे इसिंग हे फंगिबदने लेपेट लेना रो फना थोरो थोरो ओनिने इसिंग हे फंगिबदा मा इसिंग दे कानिंग ओयाबा दम साना नैसन लेने लेपेट तो लेनेबा ngaigi माना फना मनु थकेल मनु दे थकेल इसिंग दुसो अमु सत्तो मामा साना लुजन लेथोनियाबा हंदोकपना याबा सी मयामसे अदुना मसीगी लाइनिंग लंबी से मपुंग फाना चखते हेदी ओइजे नतना नंगी मसी सानद्रगदी नंग परे हनगने ना हाइरे मसीगी लुग्रब वखलोन मयाम से मसी कोई सीजन बम चंगेबा अखंगी मफम दे चंगगा लाइनिंग लंबी हाइसे कइनो दुना सागै कया लेनरी मलेमसिगा जाम हबा सागै फुरुप मयामसिगा मितेगी माइचो हाइना कोइना लाइनिंग हन मयाम अमा लेरमिसे मिते सागै दने अकोमी अखोइने हुजी मितेगी माइचो जे करी हाइना खनबिगे मिते माइचो सिंसे मोसे करी क्वालिटी चेंब मीनो मोइके अखोइने मिते माइचो माइचो हाइना हाइसे मदमदो दी लाइनिंग लोन जी निंथौरोन पानबा मरमने लाई थौदा आइदी माइबगी खुलोंदे लेबनिना माइबा चौबो माइचो हाइबिरमे लाइनिंग हन करी हाइरमी मोइदी लाइनिंग हन मरुप आइना हाइरे माइचो से लाइनिंग हन हाइरे लाइनिंग हन लाइनिंग बा कांगुने ना हाइरे लाइनिंग हन आइना हाइरे खेनरिबो वखलोसे दा मसी अजुगुम्बा लाइनिंग हन कोनोक थोंग्रा अखोइगी ख्वाइ के क्रुगुम्बा पोखरिबा सागैसे मितै फुरुपतनेबा मसी फावबो कोइने खंगना लेये मसीसे अजुगुम्बा लाइगी तखतपा ngamba कांगुदो मितैदी सागैदे खंगेबा मदुदो मदु अखोइ अदुगी मचा मसुदो कोइ ओइबा ngamदेबा मसी चही चहुम सिगा कोइ लोइ मांगरेबा मदुगी पांगनदो फंगबा ngamनबनेबा लाइनिंग हन ताइसे लाइनिंग हन अदुगी पांगनदो फंगबदैनेबा कोइ दसी इरमैबा मयामसे अदु पांगन फंगदगदि मानि इरमगदरा लाइनिंग मयामसे अखोइदे खंगनबा इने इरमैबा मयामसे मसीनिदा तो मसी वो हाइजरगा इ मतांग से टेंशन जगे ngasi से थेंगसु थेंगजेले जाम नुंगारे मयामदा कमाय खनबिरिबदि खंगदे आइजो पंगांग nganगरे मसीनी 네, 야이 프레시고 마시기 와야 됩니다.